Citizenship Amendment Bill 2019 na Manipur da sokpa yaude asengba sokpa leiragadi khanasi haina Education Minister Thokchom Radheshyamna fogdokfe. Amasung Chayola Machupna Chathagadaba Taruksuba Inter-Collegiate Youth Festival cum Sports Meet 2019 Manipur ki Governor Dr. Nakma Heptulana ngasi hawdokfe. Mayam Bukrum Jari Adam Ning Biribasi Impact News ni ay Pinky Okram na hauzik pungjasi faw bagi maruiba pausing Mayam da Pizari. Citizenship Amendment Bill English ngani ke supna taramapan na Manipur da sokpa yaude aseng ba sokpa leiragadi khanasi haina Education Minister Thokchom Radheshyamna phongdokre. Wafam asing Department of Education Schools na sinduna Citizenship Amendment Bill gi theme da state level essay competition ama pangthoki badugi athoy ahen tarak pasingda mana khusin nabnabagi thoram ama Palace Compound da leiba Manipur State Film Development Society da pangthoki baduga mari lenena phongdoki bani. Education Minister na hai Citizenship Amendment Bill 2019 na simaru oina leibak asida kumja lisingani ga supna tara marigi December fawbagi manungda chahi taruk hena leibak asida changjafam lautuna leiraklaba Afghanistan, Pakistan amadi Bangladesh te kilakpa religious minority Christian, Buddhist, Sikh, Parsi amadi Jains pu leibak asigi citizen oiba yahananaba center da leiriba lengak asina paikhalakpa thaudangni. Bill asina leibak asigi citizen oibada yahangadoriba asi leibak asida hanadigi changjafam lauduna leiraklaba miyoi sing khaktani ahenba amadi anauba miyoi sing changhanba yaubagi wafam leite. Bill asina maram oiraga state asigi saktamda kainanaba wafam yaude kumjali singanaga supna taramari gi December kuntrama toy fawbagi mamangda state asida atopa mapandagi lakpa miyoi amata citizen oige haiba wafam laktri. Bill asina Manipur da sokadaba leite. Cap miyamna kibiganu chingnaba nungaitaba leiragasu ningthina tathok tasin tawduna maram charabadi paikhatpa yaba thabak thoram paikhatsi haina Education Minister na miyamda appeal tawrakli. Ngasigi thoram aduda Education Commissioner K.S. Raghumani, Education S ki Director T.S. Kiran Kumar, Higher and Technical Education ki Director Malem Nganba Chenglai Yauna, Education Department ki makok thongba official kaya saruk yakhi. Essay competition gi makok mathang tarak pasingda award khusinabana ngasigi thoram gi mapung oiba saruk oikhi. Ground moi vote nahi birakpa ground na kari no moi political party yaudri yaro sarkar tawi thabuk tawdri yaro la lawna kelakpa leigam na selakpa kangu do akhoi gi mi moi ri selaga akhoi india ma sa ha na pulling ede leram kangu do selakpa ne ba sela leiraba kangu do adu da pibagi wane ba yaram de illegal ai wai lokto illegal wala noi di yarni hai bagi amendment du ne ba adu ha na leiraba mi sing do kadom da no Manipur sangat tois Gujarat Punjab ta Maharashtra da Delhi da sangaga leiraba mi sing do akhoi Manipur da sangak tois kadai da no mayam ne Manipur lakh tara sangani karora ma Bangladesh thorok dan leire karora thore Manipur lakh tara sang tois kadai ni sangak tois lakh tara no high risi provision amendment yaw risi di 2014 31st December adu bhaw da lakh raba adu bhaw da leiraba mi sing do na sahi taruk suraga di yani hai bane ba adu bhaw do ji bhaw kanam da lakh leiti Manipur da adu bhaw citizenship apply tawraba Buddhist Christian Hindu adu gumba laaga leiraba du apply tawraba kan India government tawraga so Manipur leijagen tawraga so akhoi la le akhoi Manipuri ne Manipur leijagen tawraga so DC dagi aya verify tawraga sumra sumra yengwan yeng kan noi Manipuri sakhibana tra do leirama mi adu mari na tane du sumra sumra yengwan na tharaga adu re approve tawraga na sangan ga do bane ba adu Manipur da mayam saksin laktor sikadai da no sini mayam no confuse ali se Chayola Machupna Chathagadaba Taruk Suba Inter-Collegiate Youth Festival cum Sports Meet 2019 Manipur gi Governor Dr. in which 13 participating teams of the Makalgi Festival cum Sports Meet asina nahasingi marakta hena hotnaningba nungsi chanaba amadi tangdu laitana leiminaba ki wakhalonda changsinba ngamgani haina Governor na phongdokre. Central Agricultural University Iroisembada Chathagadoriba Youth Festival asida Arunachal Pradesh, Manipur, Meghalaya, Mizoram, Sikkim, Nagaland amadi Tripura da hangba University asigi Constituent College Tarahumdoi amadi Krishi Vigyan Kendra Taruk na saruk yagadauri Iroisembada laiba kauda pangthokiba thoramatuda athoiba mithunglen gi warol piraduna Governor na Manipur asi sana khotnabagi lamda leibak asigi power house ni hainaribani maramaduna malemgi oina makhal khudingmaki sana khotnabada mithoi mihenba oinanaba kanna hotnaminasi haiki
Ikui kuidana Central Lengakna Sana Khotnabagi lamda Laukalakiba Anoba initiative kaya aduda Lebak asigi Sanaroi singi tungi punsida hena mai pak nabagi lambi ama piba ngamlagani haina mahakna fongdoki. Ngasigi thoram aduda University asigi Vice Chancellor Professor M. Premjit Sarukyaki. The Central Agriculture University has done a commendable job in uniting the youth of the different constituent colleges from different states of the Northeast region on a single platform. Such festivals come as sports meet can spread the right message and infuse the right spirit of love, peace, compassion, hard work and commitment among the youths. Matang swaiste break amalawsage break ki matungda Justice Sarat Arbin Bobde Lebak asigi nifutaret suba Chief Justice oina ngasi wasak laukibagi pau amadi Manipur amasung malem gi tongan-tongan be pau sing puduna lakjage Impact News pumieng taduna laibiu Iramdamas mayamba mukhana taramnok cheri bulletin asigi makhataba pau miyamda pizari Justice Sarat Arbin Bobde Lebak asigi nifutare suba Chief Justice oina ngasi wasak laukre wasak laubagi thoramadu New Delhi gi Rashtrapati Bhavanda pangthokibaga loinana President Ramnath Kovindna Justice Sarat Arbin Bobdebu aron bangakpa amadi office paibagi wasak lauki Justice Sarat Arbin Bobdena ngarang nomaizing numita retired taukraba Justice Ranjan Gogoi gi mahut silagani ngasi ayuk pangthokiba wasak laubagi thoram aduda Leibak asigi Vice President M. Venkaiah Naidu, Prime Minister Narendra Modi, Lok Sabha ki Speaker Om Birla, former Prime Minister Dr. Manmohan Singh, Home Minister Amit Shah, BJP ki makok thongba luchingba LK Advani yauna masak naiba politician kayana saruk yakhi. Panbayabadi Justice Sarat Arbin Bobdena, Chief Justice of India ki fam asi Thatara Nipan haibadi Kumja Lisinganiga Sutna Kunga Mathoigi, April Kunga Humdoi Fauba Pugadabani, Justice Bobde Kumja Lisinganiga Sutna Tara Humdogi April Tarani Thoidagi, Leibak asigi Khwaidagi Wangba while Sangama Oiriba, Supreme Court ki Judge Ama Oina, Lairakibani, Loinana landmark Oiriba Ayodhya verdict pibada, Just Mangagi Constitution Bench da Justice Bobdeshu Yaukibani. Jharkhand State Assembly election ge ani suba tangkak ki mirip JP Sinbagi aroiba matam ngasi oiri ani suba tangkak ase ki mikhal lakliba December 3 ta Assembly constituency kunda vote thadanagadabani tangkak ase ki scrutiny hayeng pangthoklaga mirip che lokthokpagi aroiba matamna November kunga mathoini member marfumathoi leiba Jharkhand State Assembly mikhal tangkak manga thokna November 13 dagi December kun faubada pangthokadabani aduga mikhal gi vote masingna punna December kunga humdoi da thigadabani Taruk Suba Asian Defense Ministers Meeting Plus Thailand gi Bangkok ta ngasi pangthoklagani mifamas da Defense Minister Rajnath Singh na atopa ADMM Plus Laibak Singh gi Defense Minister Tarataret ka unaduna khana nainabagi thoram pangthokani mifamas da Rajnath Singh na US Secretary of Defense Mark Esper Thailand gi Deputy Prime Minister General Pravit Wongsuwon, Japan ki Defense Minister Taro Kono, Australia ki Defense Minister Linda Reynolds, amadi New Zealand ki Defense Minister Ron Mark unaduna nakal anigi wari sanagani. Aiba Athletes Commission ki member oina contingent manga dagi boxer taruk khangat pada Laishram Sarita gi maming yaure Laishram Sarita kumja lising ani dagi professional boxer oirakhibani mahak hauzik Manipur Police ki DSP oina lairibani Russia da Aiba Men and Women World Boxing Championship 2019 pangthoklengida Athletes Commission member khanbagi mikhal asi pangthokibani member khanbagi mikhal asida malemda lairiba boxer singna representative ani leiba Europe natana boxer amana contingent amagi boxer amada vote thadanaki Aroibada bulletin is headlines amukhanna miyamda thamjari Citizenship Amendment Bill 2019 na Manipur da sokpa yaude asengba sokpa leiragadi khanasi haina Education Minister Thokcham Radheshyamna phongdokre Amasun Chayola Machupna Chathagadaba Taruk Suba Intercollegiate Youth Festival cum Sports Meet 2019
Manipur ki Governor Dr. Nazma Heptulana ngasi haudoksri